ꯃꯨꯖꯥꯁꯤꯗ ꯉꯁꯤ ꯍꯥꯏꯕ ꯄꯣꯔꯣ ꯃꯨꯖꯥꯁꯤꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯣꯏꯔꯕ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯣꯏꯔꯕ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯀꯌꯥ ꯇꯥꯕ ꯈꯨꯔꯨꯝꯖꯔꯤ ꯅꯍꯥꯛꯀꯤ ꯀꯌꯥ ꯇꯥꯕ ꯈꯨꯔꯨꯝꯖꯔꯤ ꯅꯍꯥꯛꯀꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯅꯍꯥꯛꯀꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯅꯪꯖꯈꯤꯕ ꯂꯥꯟꯈꯤꯕ ꯅꯪꯖꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯑꯃ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯨꯟꯃꯟꯆꯠꯀꯤꯗꯃꯛꯇ ꯈꯨꯟꯃꯟꯆꯠꯀꯤꯗꯃꯛꯇ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯈꯨꯗꯤꯡꯗ ꯑꯃ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯨꯅ ꯑꯄꯥ ꯌꯥꯏꯐꯕꯇ ꯏꯟꯅꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯈꯤꯕꯁꯤ ꯀꯪꯂꯩꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡ ꯑꯗꯒꯤ ꯕꯥꯃꯣꯟ ꯑꯗꯨꯅ ꯒꯃꯦꯟꯒ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯅ ꯂꯣꯟꯊꯩ ꯁꯤꯖꯤꯟꯅꯕꯗꯒꯤ ꯕꯥꯃꯣꯟꯒ ꯍꯥꯏꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯥꯡꯕ ꯃꯇꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯥꯕꯤꯕꯒꯤ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯊꯣꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦꯀꯣ ꯃꯁꯤꯁꯤꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯁꯤꯗ ꯉꯁꯥꯏꯒꯤ ꯌꯦꯛ ꯁꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕꯁꯤꯡꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯥꯔ ꯀꯦꯅ ꯍꯥꯏꯅꯔꯤꯁꯦ ꯃꯈꯣꯏꯁꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯥꯔ ꯀꯦꯁꯤꯡꯁꯤ ꯀꯃꯥꯏꯅ ꯌꯧꯔꯛꯄꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯕꯥꯃꯣꯟꯁꯤꯡ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯊꯤꯔꯨꯕꯒꯤ ꯋꯥ ꯅꯠꯇꯕ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯈꯣꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯕ ꯑꯗꯒꯤ ꯏꯅꯝꯗꯨꯅ ꯂꯩꯔꯝꯕꯅꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯇꯥꯔꯤꯕꯁꯤꯡꯁꯤꯗ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯂꯧꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯑꯣꯏꯅꯅ ꯊꯝꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯒꯤ ꯂꯩꯀꯥꯏꯄꯨꯡ ꯑꯁꯤꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯖꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯃꯛꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯈꯪꯃꯤꯟꯅꯈꯤꯕꯁꯤ ꯌꯦꯛ ꯁꯂꯥꯏ 8 ꯂꯩꯈ꯭ꯔꯦ ꯃꯉꯥꯡ ꯋꯥꯡ ꯈꯨꯃꯟ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯄꯥꯉꯥꯟꯕ ꯑꯃꯗꯤ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯕꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯒꯤ ꯆꯗꯥ ꯅꯣ ꯅꯥꯎꯗꯥꯅꯣ ꯍꯥꯏꯗꯤ ꯆꯥꯂꯣꯡꯅꯣ ꯁꯨꯂꯣꯡꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯕꯨꯗꯣ ꯄꯥꯈꯪꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤꯃ ꯕꯨꯗꯣ ꯄꯥꯈꯪꯗ ꯀꯔꯝꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯈꯣꯟꯖꯤꯟ ꯇꯨꯊꯕꯅꯦ ꯍꯥꯏꯕꯁꯤꯃ ꯈꯪꯃꯤꯟꯅꯔꯦ ꯈꯣꯟꯖꯤꯟ ꯇꯨꯊꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯅꯤ ꯍꯥꯏꯕꯗꯨꯃ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯥꯔ ꯀꯦ ꯑꯗꯒꯤ ꯑꯦꯝ ꯀꯦ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔ ꯃꯥꯅ ꯃꯍꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯃꯁꯦ ꯍꯥꯞꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯑꯦꯝ ꯀꯦ ꯑꯃꯗꯤ ꯑꯥꯔ ꯀꯦ ꯃꯈꯣꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤ ꯇꯣꯟꯁꯦꯟ ꯉꯝꯕ ꯁꯤꯗꯒꯤ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯔꯦꯗꯤꯑꯣ ꯂꯤꯂꯥꯅ ꯇꯥꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯡ ꯂꯤꯂꯥꯒꯨꯝꯕꯗ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯆꯔꯥꯏꯔꯧꯕ ꯃꯇꯝ ꯆꯔꯥꯏꯔꯧꯕꯒꯤ ꯃꯆꯥꯅꯦ ꯍꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯂꯩꯕꯅꯤ ꯍꯥꯏꯖꯩ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯥꯝꯂꯩꯕ ꯃꯇꯝ ꯄꯥꯝꯂꯩꯕꯁꯤ ꯑꯣꯏꯔꯛꯈꯤ ꯄꯥꯝꯂꯩꯕꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇ ꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯁꯤ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯇꯝ ꯃꯥꯒꯤ ꯇꯥꯡꯀꯛ ꯃꯥꯅ ꯅꯤꯡꯊꯧ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯣꯏꯈꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯃꯝꯕ ꯅꯨꯃꯤꯠꯀ ꯍꯥꯏꯕꯗꯣ ꯃꯁꯤ ꯄꯥꯡꯊꯣꯛꯅꯔꯤꯕꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯝꯇ ꯑꯩ ꯈꯪꯃꯤꯟꯅꯁꯤ ꯁꯤꯗ ꯑꯩ ꯂꯥꯏꯔꯤꯛꯇꯨꯁꯨ ꯀꯣꯟꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯐꯝ ꯅꯤꯉꯣꯜ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯔꯥꯏꯔꯣꯝꯕꯅ ꯂꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯄꯨꯔꯛꯑꯒ ꯂꯩꯃꯅꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯨ ꯈꯪꯅꯔꯤꯕ ꯏꯕꯨ ꯈꯣꯡꯅꯥꯡ ꯊꯥꯕꯗꯒꯤ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯗꯨꯒꯤ ꯐꯠꯇꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧ ꯐꯝꯗ ꯂꯩꯃꯒꯤ ꯐꯝꯗ ꯍꯥꯞꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯍꯥꯞꯇꯕꯗꯒꯤ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯗꯨ ꯆꯔꯥꯌꯣꯡ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯈ꯭ꯔꯦ ꯄꯦꯟꯗꯕ ꯈꯔꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯂꯩꯃꯗ ꯀꯣꯅꯨꯡꯗ ꯍꯥꯞꯄꯤꯗꯕꯗꯒꯤ ꯃꯍꯥꯛꯁꯦ ꯇꯣꯉꯥꯟꯅ ꯃꯌꯨꯝ ꯑꯃ ꯁꯥꯔ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨ ꯒꯣꯁꯥꯏꯁꯦ ꯂꯥꯛꯈꯤ ꯁꯥꯟꯇꯥꯁ ꯒꯣꯁꯥꯏꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯅꯤ ꯕꯤꯁꯅꯨ ꯒꯣꯁꯥꯏꯅ ꯍꯥꯏꯔꯤꯕ ꯕꯤꯁꯅꯨ ꯒꯣꯁꯥꯏ ꯑꯁꯤ ꯂꯥꯛꯑꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯋꯥꯁꯛꯄꯗꯨ ꯅꯤꯡꯊꯧꯗꯨꯅ ꯉꯥꯛꯇ꯭ꯔꯕꯅꯤꯅ ꯂꯩꯃ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯔꯒ ꯍꯥꯞꯄꯤꯗꯕꯗꯒꯤ ꯋꯥꯔꯧꯅ ꯂꯩ ꯃꯇꯝꯁꯤꯗ ꯕꯤꯁꯅꯨ ꯒꯣꯁꯥꯏꯁꯦ ꯂꯥꯛꯄ ꯑꯗꯨꯅ ꯕꯤꯁꯅꯨ ꯒꯣꯁꯥꯏꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯁꯦ ꯂꯣꯟꯅ ꯊꯝꯈꯤꯀꯣ ꯑꯗꯨꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯁꯦ ꯂꯣꯟꯅ ꯊꯝꯈꯤꯕꯗꯨꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟꯕꯤ ꯃꯨꯀꯥꯛ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯤꯡꯇꯝꯅ ꯏꯕ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯝ ꯐꯖꯅ ꯀꯔꯤꯒꯨꯝꯕ ꯈꯛꯇꯪ ꯋꯥꯍꯩ ꯑꯃꯅꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯑꯃꯇꯪ ꯑꯩ ꯇꯥꯛꯊꯣꯛꯆꯒꯦꯀꯣ ꯁꯤꯡꯎ ꯏꯉꯣ ꯅꯤꯡꯊꯧꯗ ꯍꯥꯏꯔꯤꯅꯤ ꯁꯤꯡꯎ ꯏꯉꯣ ꯃꯩꯆꯧꯁꯤꯡꯅ ꯁꯩꯁꯛꯅꯔꯝꯕ ꯄꯥꯎꯅꯝ ꯍꯤꯗꯦꯟ ꯃꯄꯥꯟꯗ ꯍꯩꯇꯥ ꯍꯤꯇꯥꯡ ꯃꯁꯨꯃꯥꯡꯗ ꯇꯔꯦꯠ ꯁꯦꯟꯄꯨꯡ ꯌꯩꯕꯗꯤ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥꯎ ꯐꯨꯕꯗꯤ ꯁꯅꯥ ꯂꯤꯛꯂꯥꯏ ꯃꯔꯨꯒꯤ ꯇꯨꯕꯤ ꯃꯔꯨ ꯊꯥꯕꯗꯤ ꯍꯧꯗꯦꯗꯣ ꯁꯦꯟꯕꯤ ꯃꯨꯀꯥꯛꯂꯩ ꯃꯔꯨꯅ ꯊꯥꯕꯗꯤ ꯍꯧꯔꯦꯗꯣ ꯍꯥꯏꯕ ꯁꯨꯝꯕ ꯀꯣꯇꯦꯁꯟ ꯑꯃ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯄꯨꯌꯥꯁꯤꯡꯗꯀꯣ ꯃꯁꯤꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯝ ꯍꯤꯗꯦꯟ ꯃꯄꯥꯟꯗ ꯐꯩꯇꯥ ꯍꯤꯇ ꯃꯁꯨꯃꯥꯡꯗ ꯇꯔꯦꯠ ꯁꯦꯟꯄꯨ ꯌꯩꯕꯗꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯁꯥꯏꯒꯤ ꯁꯥꯄꯣꯟ ꯅꯤꯉꯣꯜ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯉꯣꯏ ꯍꯥꯞꯄ ꯑꯣꯏꯔꯒꯁꯨ ꯂꯩꯉꯣꯏ ꯑꯣꯏꯅ ꯊꯝꯗꯕ ꯇꯥꯔꯒꯁꯨ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯌꯨꯝꯕꯥꯟꯕꯒꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯆꯥꯗꯤ ꯑꯣꯏꯈꯤꯗꯦꯕꯀꯣ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯕꯤꯁꯅꯨ ꯒꯣꯁꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯇꯨꯕꯤ ꯃꯔꯨ ꯀꯣ ꯊꯥꯕꯗꯤ ꯍꯧꯗꯦꯗꯣ ꯁꯦꯟꯕꯤ ꯃꯨꯀꯥꯛꯂꯩ ꯃꯔꯨ ꯑꯣꯏꯅ ꯊꯥꯕꯗꯤ ꯍꯧꯗꯦꯗꯣ ꯍꯥꯏꯁꯦ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯕꯤꯁꯅꯨ ꯒꯣꯁꯥꯏꯒ ꯂꯩꯃꯤꯟꯅꯕꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯅꯤ ꯃꯁꯤꯗꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯑꯁꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯃ ꯃꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯈꯣꯡꯅꯥꯡ ꯏꯕꯨꯙꯧ ꯄꯨꯟꯁꯤ ꯇꯨꯞꯊꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯄꯣꯛꯂꯦꯒꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯦ ꯁꯦꯝꯈꯤ ꯀꯣ ꯑꯗꯨꯅ ꯁꯦꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯈꯤꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯖꯕ ꯂꯣꯟꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗꯗꯤ ꯉꯥꯡꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯝꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯅ ꯇꯧꯔꯒ ꯃꯇꯝ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯥꯏꯆꯧꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯁꯤꯅꯤꯀꯣ ꯁꯤꯗ ꯉꯁꯥꯏꯒꯤ ꯕꯤꯁꯅꯨ ꯒꯣꯁꯥꯏꯒ ꯃꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯒ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯝꯂꯤꯕ ꯀꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛ ꯑꯁꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯨꯅ ꯑꯁꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯕꯤꯁꯅꯨ ꯒꯣꯁꯥꯏꯁꯤꯒ ꯅꯤꯡꯊꯤꯜꯆꯥꯏꯕꯤꯁꯤꯒ ꯃꯈꯣꯏꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯂꯥꯏꯐꯥꯎꯗ ꯇꯥꯔꯛꯄꯗꯒꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯕꯤꯁꯅꯨ ꯒꯣꯁꯥꯏ ꯃꯌꯥꯡ ꯃꯆꯥ ꯑꯃ ꯃꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯅꯤꯡꯊꯧꯁꯤꯅ ꯂꯥꯛꯑꯒ ꯀꯩꯅꯣꯅ ꯆꯔꯥꯏꯔꯣꯝꯕ ꯂꯥꯛꯑꯒ ꯊꯤꯕ ꯃꯇꯝꯗ ꯊꯦꯡꯅꯗꯅ ꯅꯨꯄꯥꯁꯦ ꯍꯥꯠꯈꯤ ꯈꯨꯗꯛ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤ ꯅꯤꯡꯊꯧꯁꯤꯅ ꯑꯉꯥꯡꯁꯤ ꯑꯣꯏꯔꯦ ꯈꯪꯕꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯣꯟꯅ ꯄꯨꯈꯤꯕꯀꯣ ꯑꯗꯨꯅ ꯍꯥꯏꯕ ꯄꯨꯈꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯣꯝꯗ ꯎꯆꯤꯋꯥꯔꯣꯝꯗꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯍꯥꯏꯕ ꯎꯆꯤꯋꯥꯔꯣꯝꯗ ꯑꯁꯣꯝꯗ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯃꯥ ꯑꯁꯤ ꯆꯤꯡꯂꯣꯝꯗꯅꯤ ꯍꯥꯏ ꯆꯤꯡ ꯃꯌꯥꯅꯤꯁꯨ ꯑꯩ ꯆꯞ ꯆꯥꯕꯤ ꯃꯐꯝꯗꯤ ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯄꯥꯝꯗ ꯌꯥꯟꯕ ꯊꯥꯕ ꯈꯣꯠꯄ ꯌꯥꯝ ꯍꯩ ꯍꯥꯏꯕꯗꯒꯤ ꯄꯥꯝ ꯍꯩꯕ ꯍꯥꯏꯅ ꯃꯃꯤꯡꯁꯦ ꯊꯣꯟꯈꯤꯕ ꯅꯤꯡꯊꯧꯁꯤꯅꯀꯣ ꯊꯦꯡꯅꯕꯅꯤ
ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯨꯝꯖꯜꯂ ꯍꯥꯏꯕ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯍꯥꯠꯇꯕ ꯅꯨꯄꯥꯅ ꯍꯥꯠꯄꯒana ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯒꯤ ꯍꯥꯠꯈꯤꯅꯤ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯆꯨꯝꯅ ꯂꯣꯟꯅ ꯄꯨꯕꯒꯤ ꯋꯥꯔꯤꯒ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯡꯃ ꯅꯤꯡꯊꯧꯁꯤꯅ ꯆꯔꯥꯏꯔꯣꯝꯕꯅ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯗ ꯃꯐꯝꯗ ꯊꯦꯡꯅꯕꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯁꯤ ꯄꯨꯔ ꯂꯥꯛꯄꯅꯤ ꯀꯣꯟꯗ ꯑꯗꯨ ꯄꯨꯔ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯥꯁꯤ ꯅꯤꯡꯊꯧ ꯍꯥꯠꯈꯤꯕꯅꯤ ꯀꯣ ꯀꯩꯅꯣ ꯁꯤꯔꯕ ꯃꯇꯨꯡꯗ ꯆꯔꯥꯏꯔꯣꯝꯕ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯁꯤꯗꯤ ꯀꯔꯝꯕ ꯏ ꯍꯥꯏꯔꯀꯥꯟꯗ ꯃꯤꯌꯥꯟꯒꯤ ꯏ ꯑꯣꯏꯈ꯭ꯔꯦ ꯑꯗꯩ ꯃꯌꯥꯡꯒꯤ ꯏ ꯑꯣꯏꯈ꯭ꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯏꯁꯦꯀꯣ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯗꯨꯅ ꯁꯤꯗ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕꯁꯦ ꯉꯁꯤꯒꯤ MKRKꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯁꯦ ꯃꯥꯏ ꯃꯇꯝꯗ ꯍꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯄ ꯍꯥꯏꯕ ꯈꯨꯟꯊꯣꯛꯂꯣꯟ ꯍꯥꯏꯕ ꯄꯨꯌꯥ ꯑꯁꯤꯗ ꯌꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯅꯤꯡꯊꯧꯗꯒꯤ ꯂꯥꯛꯈꯤꯀꯣ ꯏꯌꯥꯝꯕ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯀꯤ ꯃꯇꯝꯁꯦ 1467 to 1508 ꯁꯤꯗꯒꯤ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯄꯥꯝꯂꯤꯕꯒꯤ ꯃꯇꯝꯅ 1709 ꯀꯣ ꯆꯍꯤ ꯁꯣꯝꯒꯤ ꯆꯥꯡ ꯈꯦꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯂꯤꯕ ꯃꯇꯝꯗ ꯈꯛꯇ ꯂꯥꯛꯄꯅꯤ ꯎꯅꯩ ꯏꯌꯥꯝꯕ ꯃꯇꯝꯗꯒꯤ ꯂꯥꯛꯑꯕꯅꯤ ꯏꯌꯥꯝꯕ ꯃꯇꯝꯗꯒꯤ ꯍꯧꯗꯅ ꯃꯣꯏꯒꯤ ꯌꯨꯝ ꯀꯌꯥ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯀꯌꯥ ꯑꯃ ꯇꯤꯜꯂꯛꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯔꯒ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯕꯥꯃꯣꯟꯁꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯨꯁꯨ ꯑꯩ ꯀꯣꯟꯅ ꯊꯝꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯔꯥꯏꯔꯣꯝꯕꯒꯤ ꯆꯥꯗꯥ ꯅꯧꯗꯥꯁꯤꯡꯁꯦꯀꯣ ꯇꯣꯟꯁꯦꯟ ꯉꯝꯕꯅ ꯈꯥꯌꯣꯏꯔꯣꯟ ꯉꯥꯡꯕꯝ ꯆꯅꯨ ꯉꯥꯏꯈꯣꯡ ꯉꯝꯕꯤ ꯄꯥꯟꯅꯗꯨꯅ ꯆꯔꯥꯏꯔꯣꯝꯕ ꯄꯣꯛꯑꯦ ꯀꯣ ꯆꯔꯥꯏꯔꯣꯝꯕꯁꯦ ꯀꯅꯥ ꯀꯅꯥ ꯃꯆꯥ ꯃꯁꯨꯅꯣ ꯍꯥꯏꯗꯣꯏꯅꯤꯀꯣ ꯇꯣꯟꯁꯦꯟ ꯉꯝꯕ ꯑꯃꯗꯤ ꯈꯥꯌꯣꯏꯔꯣꯟ ꯉꯥꯡꯕꯝ ꯆꯅꯨ ꯉꯥꯏꯈꯣꯡ ꯉꯝꯕꯤ ꯑꯅꯤꯁꯦ ꯄꯥꯟꯅꯔꯒ ꯄꯣꯛꯄꯅꯦꯀꯣ ꯆꯔꯥꯏꯔꯣꯝꯕꯅ ꯂꯩ ꯑꯍꯨꯝ ꯄꯥꯟꯅꯩ ꯃꯈꯣꯏ ꯑꯗꯨꯗꯤ ꯈꯥꯌꯣꯏꯔꯣꯟ ꯁꯥꯐꯝ ꯆꯅꯨ ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯍꯧꯖꯤꯛꯀꯤꯗꯨꯅꯤꯀꯣ ꯃꯀꯛ ꯂꯣꯏꯈꯣꯡꯕꯤꯅꯦ ꯑꯗꯒꯤ ꯂꯣꯏꯍꯨꯝꯂꯣꯟ ꯍꯤꯖꯝ ꯅꯣꯡꯊꯣꯜꯂꯣꯟ ꯆꯅꯨ ꯁꯦꯟꯕꯣꯏꯔꯦꯟꯕꯤꯅꯦ ꯂꯣꯏꯍꯨꯝꯂꯣꯟ ꯊꯥꯡꯖꯝ ꯆꯅꯨ ꯊꯕꯥꯉꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯄꯥꯟꯅꯩ ꯃꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯈꯥꯌꯣꯏꯔꯣꯟ ꯁꯥꯐꯝ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯤꯒ ꯄꯥꯟꯅꯔꯒ ꯑꯃꯨꯛ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯕꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯩꯒꯤꯃꯨ ꯄꯥꯝꯍꯩꯕ ꯀꯣ ꯑꯋꯥꯊꯣꯡꯂꯦꯟ ꯂꯥꯟꯊꯥꯕꯒ ꯂꯣꯌꯝꯕ ꯁꯅꯥ ꯀꯩꯊꯦꯜ ꯇꯥꯕꯒ ꯄꯣꯛꯑꯦ ꯍꯥꯏꯕꯗꯤ ꯆꯔꯥꯏꯔꯣꯝꯕꯒ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯒ ꯄꯥꯟꯅꯔꯒ ꯃꯩꯒꯤꯃꯨ ꯄꯥꯝꯍꯩꯕ ꯑꯗꯩ ꯑꯋꯥꯡꯊꯣꯡꯂꯦꯟ ꯂꯥꯟꯊꯥꯕ ꯂꯣꯌꯝꯕ ꯁꯅꯥ ꯀꯩꯊꯦꯜ ꯇꯥꯕ ꯃꯣꯏ ꯑꯍꯨꯝꯁꯦ ꯄꯣꯛꯑꯦ ꯄꯥꯝꯍꯩꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤ 1709 to 1748 ꯀꯣ ꯑꯗꯩ ꯄꯥꯝꯍꯩꯕꯒꯤ ꯙꯔꯥ ꯃꯈꯩ ꯄꯥꯝꯍꯩꯕꯒꯤ ꯙꯔꯥꯅꯤ ꯍꯥꯏꯅ ꯇꯣꯞꯅ ꯃꯈꯥꯒꯤ ꯅꯃꯥꯏꯁꯤꯡꯗꯨ ꯎꯕꯤꯒꯅꯤ ꯁꯤꯗ ꯁꯤ ꯃꯈꯥ ꯂꯃꯥꯏꯗ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯔꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏꯁꯦ ꯂꯥꯏꯔꯤꯛꯁꯦ ꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯤꯡ ꯈꯔ ꯔꯤꯐꯔꯦꯟꯁ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯌꯥꯝ ꯂꯥꯟꯅ ꯎꯕ ꯊꯣꯛꯄ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯋꯥꯍꯩꯗꯤ ꯂꯤꯖꯔꯝꯕꯗꯣ ꯍꯥꯏꯕꯗꯤ ꯈꯥꯌꯣꯏꯔꯣꯟ ꯁꯥꯐꯝ ꯆꯅꯨ ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯑꯁꯤꯒ ꯆꯔꯥꯏꯔꯣꯝꯕꯒ ꯄꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯥꯝꯍꯩꯕ ꯄꯣꯛꯑꯦ ꯍꯥꯏꯔꯤꯅꯦꯕ ꯀꯣ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯋꯥꯔꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯟꯕꯤ ꯃꯨꯄꯥꯛꯂꯩ ꯍꯥꯏꯈꯤꯕꯁꯤꯗꯤ ꯃꯨꯄꯥꯛꯂꯩ ꯆꯥꯔ ꯊꯥꯅ ꯍꯧꯈꯤ ꯍꯥꯏꯕꯁꯦ ꯁꯤꯅ ꯇꯥꯛꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯍꯥꯛ ꯑꯁꯦ ꯃꯌꯥꯝ ꯎꯕꯗꯗꯤ ꯆꯔꯥꯏꯔꯣꯝꯕꯒꯤ ꯃꯆꯥꯅꯤ ꯎꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯄꯥ ꯑꯁꯦꯡꯕ ꯃꯆꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯕꯤꯁꯅꯨ ꯄ꯭ꯔꯁꯥꯏ ꯃꯌꯥꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯈꯪꯍꯟꯖꯅꯤꯡꯗꯦ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯖꯍꯧꯅꯤ ꯂꯣꯌꯝꯕ ꯁꯅꯥ ꯀꯩꯊꯦꯜ ꯇꯥꯕꯅ ꯍꯧꯕꯝ ꯆꯅꯨ ꯁꯤꯡꯕꯤꯔꯦꯟꯕꯤ ꯃꯌꯥꯡ ꯅꯪꯕꯝ ꯆꯅꯨ ꯊꯕꯥꯕꯤꯒ ꯑꯅꯤꯃꯛ ꯄꯥꯟꯅꯩ ꯍꯧꯕꯝ ꯆꯅꯨꯅ ꯁ꯭ꯌꯥꯝꯔꯥꯝ ꯄꯣꯛꯑꯦ ꯃꯥꯒꯤ ꯏꯗꯤ ꯀꯩꯊꯦꯜ ꯇꯥꯕꯝ ꯁꯨꯁꯥꯏ ꯃꯌꯨꯝꯅꯦ ꯃꯌꯥꯡ ꯅꯪꯕꯝ ꯆꯅꯨꯅ ꯑꯕꯤꯔꯥꯝ ꯄꯣꯛꯑꯦ ꯃꯥꯒꯤ ꯏꯗꯤ ꯇꯈꯦꯜ ꯆꯪꯕꯝ ꯕꯨꯀꯟꯁꯥꯏ ꯃꯌꯨꯝꯅꯦ ꯁꯤꯗ ꯌꯦꯡꯉꯨꯀꯣ ꯌꯦꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯨꯝꯅꯥꯛꯁꯤꯡꯗ ꯊꯧꯃꯥꯎꯔꯣꯝ ꯍꯥꯏꯕ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯒꯤꯅ ꯁꯥꯐꯝ ꯑꯣꯏꯔꯦꯀꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯨꯗꯨꯝ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯀꯌꯥ ꯑꯃ ꯑꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯤ ꯑꯗꯨꯅ ꯃꯌꯨꯝꯅꯤ ꯍꯥꯏꯕꯁꯦ ꯏꯊꯦꯡ ꯊꯦꯡꯅꯗꯦ ꯃꯌꯨꯝꯗ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯕꯁꯦ ꯃꯈꯣꯏꯁꯤꯡꯁꯦ ꯏꯌꯥꯟ ꯈꯔ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯏ ꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯇꯈꯦꯜ ꯆꯪꯕꯝ ꯃꯨꯀꯟꯁꯥꯏ ꯃꯌꯨꯝꯒ ꯍꯥꯏꯁꯦꯀꯣ ꯌꯨꯝꯅꯥꯛ ꯌꯥꯝ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯩ ꯄꯥꯊꯣꯛꯆꯒꯦꯀꯣ ꯆꯟꯗ꯭ꯔ ꯁꯤꯗꯙꯥꯟꯇ ꯃꯌꯨꯝꯒ ꯍꯥꯏꯁꯦ ꯁꯤ ꯀꯃꯥꯏꯅ ꯂꯥꯛꯄ ꯌꯨꯝꯅꯥꯛꯁꯤꯡꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯏꯁꯦꯀꯣ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯆꯔꯥꯏꯔꯣꯝꯕꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯔꯝꯃꯤꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯕꯤꯁꯅꯨ ꯉꯁꯥꯏꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯤꯕ ꯄꯥꯝꯂꯤꯕ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯒꯔꯤꯕ ꯅꯤꯋꯥꯁ ꯍꯥꯏꯔꯤꯕ ꯃꯌꯥꯡꯂꯣꯟꯗ
mai to pamam je karina sai su ko ko ma sai mayang ki ho bi bedagi mamin ko yauna mayang da thon ho kha ne adigi mamang da mayang ni mon mamin thon sle lam de mayang du ni mayang ne thole ado mayang ma ko na masa su ko da sin ni mayang ni da thon ma su to to ma mayang ki min mon da thol pa ho pa ji kai da to ho le yo ga se si so yo len ka to sa ge ko asmai to da na taken changbam bukan sai mayum ne suma oikre hijam sanu khampam ba akoi jam ta ba ko e adagi mahang na sapam sanu ka pana duna ma gi idi akoi jam ta ba ram chor mayum ne da mana samjali da ba ham da tung yaw ba ni state ni se ma gi idi ga hai mai yuna to ne ba akoi jam ta ba ram chor mayum ga ni so mayum ta si yuna ne se ba da ram chor mayum ga jara ma je mayang gi ko inu ni ai ko kombina ne jadi thangjam sanu na khamlang pamsaba wangphira phaga nuyam baga phaya phaga ani mapu e jadi khamlang pamsaba wangphira phana satam sanu jarai diga khamral sanu sanglei diga ani ma paladuna satam sanu na dhani sai po e idi tabe haibidi makhoi gi masadi mu dei ti haibni adi dhara sadano da sangum de khamral sanu na govin sai po e khamlang pamsabagi idi wangphira pam bhagavan ta mayum ni asmana yam sange ena pama ta madu so ko wayu da phangna si makha dum sa thamina si sumaina detail na paga da ni no ju khang ju wa da ma yam si ko aduga madu ga ko ko ju ko khang da phangna si ko sumaina la kana apagi sarai lo di nubi umpa na tunda ma ki nubi si na to an ko ma sa si ko ki ba di man ma sa si bi ma ka kalam na ni ko ki ha ni si ba pam ni ko ni ju ko ise sumaina la aduga aiba makoi sing asina polo pamasa sing asibi matung inna masai di miang I du chang ki da ni ko chi tiem da sun sina ko da ki kamai to kala mai mai ba sun pong na kan ko ise du na pas kon mai masai na haja ko mai to la e aduna sarai bong ki no ki ong pa na tu dai khaba masa maki masa pam ki matang sam ni na mi si pam he ki sada na da dara ko pam he ba ha ta ti ni ko ni ke ma su ma ko ki pam lo ko sa ga ni ke sa mai ko ho pe ko akoi na ni ke sa da na ene ba se ai ni ta ni ke sa ai no ai ni anin bo do tie ma pam so de ai da ta ni ke sa ko ni ai ni ma yang sa sin sin I de san ka ada mo ko na anin bo do ni ko su da tie me na do da pam so ma sa I san ka be na ko pa jan ma na pam he ba se ka ri na se masai mayang isan ga mai na ko de thiem da ya masai mayang da ni da ko na ko na no ni ko ni su da mana ni tem sa ai se ona ni tem sa mai ni si bu ni ko na masai di mo na masai di RK MK ga da ji ko si an ko de ni ko ji masi o da se da se ma sana za wa ni ko ma su RK RK sin si ka na ma chu ni ni si ko pa mai ni thiem di lo na bi se na tara ni di magi bi tara ko akoi sin mamin makha da ko be akoi sin ko na kana no arambam sanu yoyum lon lamba su taram lan abi langom sanu khayoi lon pang ka ken ambi wain bam sanu irang lon pai ku nan abi singa khum sanu apan bi sari ngam bi le obum sanu lemak ku bi ya obum sanu tasum ngam bi le khum sanu apal bi irang ngam bi maibam sanu lemak ku bi loi bi sarai sawi ngam bi de lai bam sanu apal bi men kum um bi arambam sanu lerum don lamba su ko arambam sanu hai kuna le ko tadi orang ken sanu katuan sanu malak ngam bi maina mo ko tara se lai si do na simpa ku be ma thau ta de akoi maksu aduga adi ma mana pa na ba sin masiki sida ni yeng ba ya si akoi jumna amadi ma ki mamin sin na ba yam na akoi mix to san ba ka ba gi ha si ko ko pang gi ai ko asum to na akoi sada no la sin si ma yam la ai ko smile la ko sin sa akoi karta mayung ga se kana na khang ga kan da maram ba gobasyam akoi eno su no wari den thina ba ko aramam chanu asina kaino su sum ba no ko nung da pai nan ha ba san sai trai la ko ko e subang la ko yaw ko san sai trai la ko kana no kan ko de mana ibang na mari kombi pana duna mai di mu maram ba gobasyam ko e maya ga gobasyam di au su le si ko
ꯑꯗꯒꯤ ꯁꯥꯝꯁꯥꯏꯒꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯅꯠꯇꯦꯕ ꯑꯗꯒꯤ ꯃꯩꯅꯤꯕꯨ ꯆꯨꯝꯊꯥꯡ ꯈꯣꯡꯕ ꯖꯣꯏꯁꯤꯡꯍ ꯕꯩꯒꯆꯟꯗ꯭ꯔ ꯀꯥꯔꯇ ꯃꯍꯥꯔꯥꯖ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯕꯩꯒꯆꯟꯗ꯭ꯔ ꯍꯥꯏꯁꯦ ꯑꯇꯩ ꯀꯅꯥꯅꯣ ꯆꯤꯡꯊꯥꯡ ꯈꯣꯡꯕꯗꯨꯅꯦ ꯑꯇꯣꯞ ꯃꯃꯤꯡꯁꯤꯡꯅ ꯃꯥ ꯈꯪꯅꯩ ꯖꯣꯏꯁꯤꯡ ꯍꯥꯏꯁꯨ ꯈꯪꯅꯩ ꯑꯗꯒꯤ ꯃꯥꯁꯦ ꯀꯥꯔꯇ ꯃꯍꯥꯔꯥꯖ ꯍꯥꯏꯁꯨ ꯈꯪꯅꯩꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡꯁꯤꯡꯁꯦ ꯄꯤꯁꯜꯂꯛꯏꯀꯣ ꯑꯗꯨꯅ ꯀꯥꯔꯇ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯆꯤꯡꯊꯥꯡ ꯈꯣꯡꯕꯒꯤ ꯃꯇꯝꯁꯦ ꯁꯤꯗꯒꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯦ ꯊꯣꯛꯄ ꯍꯧꯔꯦ ꯀꯥꯔꯇ ꯃꯌꯨꯝ ꯍꯥꯏꯕꯁꯦ ꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯦꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯅꯤ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯋꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯑꯋꯥ ꯅꯤꯉꯣꯜ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯤꯉꯣꯜ ꯑꯣꯏꯅ ꯆꯠꯂꯒ ꯑꯋꯥꯗ ꯃꯌꯨꯝ ꯄꯥꯟꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯅꯤꯉꯥꯝꯕ ꯅꯟꯗꯁꯥꯏ ꯀꯣ ꯁꯤꯁꯦ ꯑꯗꯒꯤ ꯃꯦꯡꯈꯣꯝꯕ ꯇꯪꯒꯁꯥꯏ ꯁꯥꯏ ꯄꯜꯂꯤꯁꯤ ꯑꯩꯈꯣꯏ ꯅꯠꯇꯦꯀꯣ ꯑꯗꯩ ꯃꯌꯥꯝꯒꯤ ꯂꯣꯟꯗ ꯃꯃꯤꯡ ꯊꯣꯟꯕ ꯍꯧꯔꯕꯅꯤ ꯈꯪꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯅꯨꯡꯖꯥꯝꯕ ꯅꯟꯗꯁꯥꯏꯒꯤ ꯆꯥꯗꯥꯗꯤ ꯑꯋꯥꯗ ꯆꯪꯈꯤꯌꯦ ꯑꯗꯩ ꯑꯋꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯌꯦ ꯍꯥꯏꯕꯅꯤ ꯑꯋꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯦꯟꯃꯥꯔ ꯕꯔꯃꯥ ꯍꯥꯏꯕꯅꯤꯀꯣ ꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯃꯔꯤꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯁꯣꯝꯗꯒꯤꯁꯨ ꯅꯨꯄꯤ ꯂꯧꯕ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯗꯒꯤ ꯁꯣꯝꯗꯒꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯥꯁꯦ ꯑꯁꯣꯝꯗ ꯍꯦꯛ ꯊꯥꯖꯕ ꯈꯣꯠꯄ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯒꯥꯁꯦ ꯁꯨꯃꯥꯏꯅ ꯃꯇꯝꯗꯨꯗ ꯏꯟꯗꯝꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯡ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯁꯤꯗ ꯄꯜꯂꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯕ ꯌꯥꯕꯁꯦ ꯂꯥꯏꯔꯤꯛꯀꯤ ꯃꯪꯆꯅꯨ ꯑꯄꯥꯜꯕꯤ ꯃꯦꯡꯀꯣꯕꯤ ꯑꯁꯤꯅ ꯑꯅꯟꯇ ꯁꯥꯏ ꯅꯣꯡꯄꯣꯛ ꯂꯩꯔꯤ ꯈꯣꯡꯕ ꯄꯣꯛꯑꯦ ꯀꯣ ꯂꯩꯔꯤ ꯈꯣꯡꯕꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯙꯔꯥ ꯅꯥꯒꯥ ꯃꯈꯩꯕꯨ ꯃꯟꯇ꯭ꯔꯤ ꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯩ ꯃꯟꯇ꯭ꯔꯤ ꯃꯌꯨꯝꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯃꯟꯇ꯭ꯔꯤ ꯇꯃꯛ ꯑꯣꯏꯈꯤ ꯃꯇꯝ ꯀꯨꯏꯅ ꯃꯟꯇ꯭ꯔꯤꯗ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛꯄꯨ ꯃꯟꯇ꯭ꯔꯤ ꯄꯨꯟꯁꯤꯕ ꯐꯥꯎꯕ ꯃꯃꯤꯡ ꯈꯪꯅꯈꯤ ꯂꯩꯔꯤ ꯈꯣꯡꯕꯒꯤ ꯏꯗꯤ ꯃꯟꯇ꯭ꯔꯤ ꯃꯌꯨꯝ ꯀꯣꯀꯤꯂꯥꯅꯟꯗ ꯃꯌꯨꯝꯅꯦ ꯀꯣ ꯀꯣꯀꯤꯂꯥꯅꯟꯗꯅ ꯀꯣꯀꯤꯂꯥꯅꯟꯗ ꯃꯤ ꯃꯃꯤꯡ ꯀꯧꯕꯁꯨ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯁꯨꯃꯥꯏꯅ ꯌꯨꯝꯅꯥꯛꯁꯤꯡ ꯑꯁꯦ ꯑꯣꯏꯔꯛꯈꯤ ꯍꯧꯖꯤꯛꯀꯤ ꯃꯟꯇ꯭ꯔꯤ ꯃꯌꯨꯝꯒꯤ ꯁꯥꯒꯩꯒꯤ ꯀꯥꯡꯂꯨꯞ ꯃꯈꯩ ꯍꯥꯏꯖꯔꯛꯀꯦ ꯑꯅꯟꯇꯁꯥꯏ ꯃꯟꯇ꯭ꯔꯤ ꯄꯨꯟꯁꯤꯕ ꯅꯣꯡꯄꯣꯛ ꯂꯩꯔꯤ ꯈꯣꯡꯕꯅ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯃꯇꯨ ꯂꯩꯃ ꯀꯣ 19 ꯄꯥꯟꯅꯩ ꯃꯈꯣꯏ ꯑꯗꯨꯗꯤ ꯅꯥꯎꯕꯣꯏꯕꯝ ꯆꯅꯨ ꯁꯤꯃꯇꯤꯅꯦ ꯁꯨꯃꯥꯏꯅ ꯃꯣꯏ 19 ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝꯅꯥꯛ ꯃꯟꯇ꯭ꯔꯤ ꯃꯌꯨꯝꯁꯤꯗꯒꯤꯁꯨ ꯊꯣꯛꯂꯛꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯄꯥꯟꯅꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯀꯌꯥ ꯊꯣꯛꯂꯛꯀꯗꯧꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯔꯥꯏꯔꯣꯝꯕ ꯂꯩꯈ꯭ꯔꯦ ꯁꯔꯥꯏꯔꯣꯝꯕꯒꯤ ꯃꯆꯥ ꯑꯣꯏꯕ ꯄꯥꯝꯕꯩꯕ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯇꯔꯥꯒ ꯄꯥꯟꯅꯔꯒ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯛꯈꯤ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯇꯥꯂꯣꯏ ꯇꯔꯥꯁꯤꯡꯁꯤ ꯄꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤ ꯍꯥꯏꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯥꯎꯅ ꯈꯪꯃꯤꯟꯅꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯁꯨ ꯃꯗꯨ ꯖꯦꯔꯣꯁ ꯀꯣꯄꯤ ꯇꯧꯔꯒ ꯂꯧꯕꯁꯨ ꯌꯥꯏꯀꯣ ꯂꯣꯏꯅ ꯄꯥꯊꯣꯛꯑꯒꯗꯤ ꯗꯤꯇꯦꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯑꯣꯏꯒꯗꯧꯕ ꯑꯅꯧꯕꯁꯨ ꯑꯣꯏꯒꯗꯧꯕ ꯅꯤꯡꯁꯤꯡꯕꯁꯨ ꯉꯝꯒꯗꯕꯒꯤ ꯑꯩꯅ ꯇꯦꯟꯅ ꯄꯥꯔꯒ ꯊꯝꯖꯕꯅꯤ ꯁꯤꯔꯤ ꯒꯣꯕꯤꯟꯗꯕꯨ ꯊꯩꯕꯣꯡꯅ ꯁꯥꯗꯨꯅ ꯂꯤꯡꯈꯠꯂꯝꯕ ꯕꯩꯒꯆꯟꯗ꯭ꯔ ꯅꯨꯄꯤꯗ 34 ꯀꯣ 94 ꯂꯩꯔꯝꯃꯦ 94ꯁꯤ ꯃꯅꯨꯡꯗ 86 ꯑꯃꯗꯤ ꯃꯌꯨꯝ ꯑꯉꯥꯡ ꯌꯥꯎꯗꯦ ꯀꯣ ꯑꯗꯒꯤ ꯆꯧꯔꯖꯤꯠ ꯀꯣ ꯌꯦꯡꯁꯤ ꯆꯧꯔꯖꯤꯠꯁꯦ ꯅꯨꯄꯤ 50 ꯄꯥꯟꯅꯩ ꯃꯥ ꯅꯨꯄꯤ 50 ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ 90 ꯑꯃꯗꯤ ꯑꯉꯥꯡ ꯌꯥꯎꯗꯦ ꯀꯣ ꯃꯔꯖꯤꯠ ꯅꯤꯡꯊꯧ 30 ꯑꯃ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯗꯦ ꯑꯗꯒꯤ ꯒꯝꯚꯤꯔ ꯁꯤꯡ ꯕꯖꯔ ꯁꯤꯡ ꯅꯔꯁ ꯁꯤꯡ ꯗꯦꯕꯦꯟꯗ꯭ꯔ ꯁꯤꯡ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯄꯥꯝꯍꯩꯕ ꯂꯕꯅ ꯆꯟꯗ꯭ꯔ ꯀꯣ ꯗꯦꯕꯦꯟꯗ꯭ꯔ ꯁꯤꯡꯒꯥꯁꯦ ꯅꯨꯄꯤ ꯌꯥꯝꯃꯦ 87ꯅꯤ ꯑꯗꯒꯤ ꯃꯙꯨꯆꯟꯗ꯭ꯔ 12 ꯂꯕꯅ ꯆꯟꯗ꯭ꯔ 8 ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯑꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯗꯥ ꯅꯧꯗꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯃꯨꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯄꯤꯈꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯅꯩꯅꯕ ꯌꯥꯏꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯅꯩꯅꯁꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯣꯏꯟꯠ ꯊꯝꯕ ꯌꯥꯕ ꯈꯔ ꯑꯩ ꯍꯥꯏꯖꯒꯦ ꯀꯤꯌꯥꯝꯕ ꯃꯇꯝꯗꯒꯤ ꯃꯌꯥꯝ ꯂꯩꯔꯝꯗꯕꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯤ ꯑꯩꯈꯣꯏꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯗꯦ ꯀꯣ ꯍꯥꯏꯕꯗꯤ ꯀꯤꯌꯥꯝꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟꯗꯀꯣ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟꯗ ꯍꯥꯏꯖꯈ꯭ꯔꯦ ꯀꯤꯌꯥꯝꯕ ꯃꯇꯝꯗ ꯇꯧꯅ ꯃꯌꯥꯝꯁꯦ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯛꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯂꯧꯗꯕꯗꯤ ꯂꯧꯋꯦꯕ ꯑꯗꯨ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧꯗ ꯅꯝꯁꯤꯟꯅꯕ ꯃꯈꯣꯏꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗꯧꯅ ꯍꯣꯠꯅꯔꯝꯕ꯭ꯔꯥꯗꯤ ꯍꯣꯠꯅꯔꯝꯗꯦꯕꯀꯣ ꯃꯗꯨꯒꯤ ꯄ꯭ꯔꯨꯐꯁꯨ ꯑꯗꯨꯝ ꯑꯩ ꯊꯣꯛꯆꯒꯦ
ꯍꯣꯠꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯧꯗꯨꯅ ꯑꯅꯧꯕ ꯌꯨꯝꯅꯥꯛ ꯄꯤꯗꯨꯅ ꯌꯨꯝꯂꯤꯡꯗꯨꯅ ꯂꯩꯈꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯅꯕ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯧꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯝꯗꯦꯀꯣ ꯃꯁꯤꯗ ꯍꯣꯠꯅꯔꯝꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯄꯒꯤ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯐꯝ ꯀꯌꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯃꯣꯟꯁꯦ ꯄꯥꯝꯍꯩꯕ ꯃꯇꯝꯗ ꯈꯛꯇ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯂꯩꯕ ꯇꯥꯕ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗꯒꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯦꯕ ꯉꯁꯥꯏ ꯑꯌꯥꯝꯕ ꯅꯤꯡꯊꯧꯁꯤꯅ ꯂꯩꯔꯝꯃꯤꯁꯤꯅ ꯑꯗꯣ ꯃꯇꯝꯗꯨꯗꯒꯤ ꯃꯌꯥꯝ ꯀꯌꯥ ꯑꯃ ꯂꯩꯕ ꯇꯥꯔꯁꯨ ꯃꯈꯣꯏꯅ ꯕꯥꯃꯣꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯄꯣꯠꯁꯦ ꯁꯟꯗꯣꯛꯑꯝꯗꯦꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯄꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯟꯗꯣꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯄꯥꯝꯍꯩꯕ ꯂꯥꯛꯄꯗꯒꯤ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯌꯦꯡꯁꯤ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯅꯕꯤ ꯂꯧꯍꯟꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯈꯪꯃꯤꯟꯅꯕ ꯌꯥꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡ ꯑꯃꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯀꯔꯤꯗꯒꯤ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯌꯦꯡꯗꯣꯏꯁꯦꯀꯣ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯏꯅꯥꯠ ꯍꯥꯏꯕꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯑꯩꯈꯣꯏꯅꯁꯨ ꯇꯣꯏꯅ ꯍꯥꯏꯖꯕꯗꯣ ꯂꯥꯏꯅꯤꯡ ꯉꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯏꯅꯥꯠꯁꯨ ꯃꯥꯡꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯅꯥꯠꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯍꯧꯖꯤꯛ ꯏꯁꯥꯃꯛꯅ ꯃꯁꯨꯗꯒꯤ ꯂꯦꯡꯌꯥꯟ ꯏꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯅꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯂꯩꯁꯥ ꯅꯝꯃꯒ ꯆꯠꯂꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯠꯄ ꯃꯇꯝꯗ ꯐꯤꯔꯣꯜ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯐꯩꯖꯣꯝ ꯁꯦꯠꯇꯅ ꯐꯅꯦꯛ ꯁꯦꯠꯇꯅ ꯁꯨꯃꯥꯏꯅ ꯆꯠꯂꯤꯀꯣ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯃꯧꯁꯤꯡꯗꯨꯅ ꯀꯣꯛꯅꯆꯤꯡꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯑꯁꯦ ꯂꯩꯔꯝꯗꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯃꯨꯠꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯃꯨꯠꯍꯟꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯍꯤꯡꯕ ꯇꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯅꯤꯁꯤ ꯀꯣꯔꯤꯂꯦꯠ ꯑꯣꯏ ꯂꯥꯏꯅꯤꯡ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯩꯒꯅꯤ ꯏꯅꯥꯠꯁꯤꯡ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯀꯜꯆꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯤ ꯃꯨꯠꯊꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯁꯨ ꯃꯁꯥ ꯃꯊꯟꯇ ꯃꯨꯠꯈꯤꯕ ꯇꯥꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯃꯨꯠꯂꯛꯄ ꯇꯥꯔꯗꯤ ꯃꯤꯡꯗꯒꯤ ꯍꯧꯅ ꯌꯨꯝꯅꯥꯛꯇꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯣꯡꯂꯛꯏꯕꯁꯦ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯣꯡꯂꯛꯏꯕꯁꯦ ꯑꯗꯨꯅ ꯃꯤꯒꯤ ꯄꯣꯠ ꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯀꯣ ꯃꯃꯤꯡ ꯈꯨꯗꯝꯗ ꯑꯩ ꯐꯣꯟ ꯄꯤꯖꯒꯦ ꯑꯁꯨꯝꯅ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯗꯨ ꯆꯠꯅꯍꯟꯕ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯈꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯑ ꯃꯇꯨꯡꯗ ꯀꯌꯥ ꯑꯁꯤ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯒꯧꯔꯤꯌꯥ ꯃꯤꯌꯥꯝꯒꯤ ꯂꯥꯏꯅꯤꯡ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤ ꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯕ ꯕꯨꯛꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕ ꯃꯁꯤ ꯂꯩꯔꯒꯗꯤ ꯃꯈꯣꯏꯒꯤ ꯒꯧꯔꯤꯌꯥ ꯙꯔꯃ ꯒꯧꯔꯤꯌꯥ ꯂꯥꯏꯅꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯆꯠꯍꯟꯕ ꯉꯝꯃꯣꯏ ꯈꯟꯕꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯌꯥꯁꯤꯡ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯁꯤꯅꯤ ꯃꯈꯣꯏꯁꯤ ꯍꯥꯏꯔꯤꯁꯦ ꯂꯥꯏꯅꯤꯡ ꯑꯁꯤ ꯆꯠꯄ ꯍꯧꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯠꯁꯨ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯍꯣꯡꯗꯣꯛꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯍꯣꯡꯗꯣꯛꯏ ꯍꯥꯏꯕꯁꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯁꯦ 33 AD 33 154 ꯐꯥꯎ ꯁꯤꯐꯥꯎ ꯃꯥ ꯆꯍꯤ ꯄꯥꯜꯂꯝꯃꯤ ꯆꯍꯤ 100 ꯄꯥꯜꯂꯝꯃꯤ ꯃꯥꯒꯤ ꯃꯇꯝꯗꯗꯤ ꯁꯨꯝ ꯍꯧꯔꯛꯄ ꯁꯨꯝ ꯈꯨꯌꯣꯟ ꯇꯣꯡꯄꯣꯛ ꯂꯩꯔꯦ ꯇꯥꯎꯊꯤꯡꯃꯥꯡ ꯂꯩꯔꯦ ꯈꯨꯏ ꯉꯣꯝꯕ ꯂꯩꯔꯦ ꯑꯗꯒꯤ ꯃꯩꯗꯤꯡꯉꯨ ꯄꯦꯟꯁꯤꯕ ꯂꯩꯔꯦ ꯑꯗꯩ ꯅꯥꯎꯈꯣꯡꯕ ꯂꯩꯔꯦ ꯅꯥꯎꯈꯣꯡꯕ ꯁꯥꯃꯩꯔꯦꯡ ꯎꯔꯥ ꯀꯣꯟꯊꯧꯕ ꯅꯥꯎꯇꯦꯡꯈꯣꯡ ꯃꯃꯤꯡꯁꯦ ꯅꯣꯏꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯥꯃꯤꯟꯅꯁꯦꯕꯀꯣ ꯈꯣꯡꯇꯦꯛꯆꯥ ꯂꯩꯔꯦ ꯀꯩꯔꯦꯟꯆꯥ ꯂꯩꯔꯦ ꯌꯥꯔꯕ ꯂꯩꯔꯦ ꯑꯌꯥꯡꯕ ꯂꯩꯔꯦ ꯅꯤꯡꯊꯧ ꯆꯦꯡ ꯂꯩꯔꯦ ꯆꯦꯡꯂꯩ ꯏꯄꯥꯝ ꯂꯥꯟꯐꯥꯕ ꯂꯩꯔꯦ ꯌꯥꯡꯂꯧ ꯀꯩꯐꯥꯕ ꯂꯩꯔꯦ ꯏꯔꯦꯡꯕ ꯂꯩꯔꯦ ꯂꯣꯏꯌꯨꯡꯕ ꯂꯩꯔꯦ ꯂꯣꯏꯄꯣꯡꯕ ꯂꯩꯔꯦ ꯑꯇꯣꯝ ꯌꯣꯏꯔꯦꯟꯕ ꯏꯋꯥꯟ ꯊꯥꯕ ꯊꯋꯥꯟ ꯊꯥꯕ ꯆꯤꯡꯊꯥꯡ ꯂꯥꯟꯊꯥꯕ ꯆꯤꯡꯕꯥꯏ ꯁꯦꯔꯍꯧꯕ ꯄꯨꯔꯥꯟ ꯊꯥꯕ ꯑꯗꯒꯤ ꯈꯨꯃꯣꯟꯕ ꯃꯣꯏꯔꯥꯡꯕ ꯊꯥꯡꯕꯤ ꯂꯥꯟꯊꯥꯕ ꯀꯣꯌꯥꯝꯕ ꯇꯦꯜꯍꯩꯕ ꯀꯣꯅꯥꯕ ꯀꯥꯕꯨꯡꯕ ꯂꯥꯏꯔꯦꯟꯕ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯈꯣꯝꯕ ꯀꯤꯌꯥꯝꯕ ꯀꯣꯏꯔꯦꯝꯕ ꯂꯝꯀꯤꯌꯥꯝꯕ ꯀꯌꯥꯝꯕ ꯍꯥꯏꯕꯅꯤꯀꯣ ꯑꯗꯒꯤ ꯅꯣꯡꯉꯦꯟꯊꯥꯕ ꯀꯕꯣꯝꯕ ꯇꯥꯡꯖꯉꯝꯕ ꯆꯂꯥꯝꯕ ꯅꯨꯡꯌꯥꯝꯕ ꯈꯥꯒꯦꯝꯕ ꯈꯨꯟꯖꯥꯎꯕ ꯄꯥꯏꯈꯣꯝꯕ ꯆꯔꯥꯏꯔꯣꯡꯕ ꯁꯤꯐꯧꯅꯦꯕ ꯂꯩꯔꯤꯁꯦ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯑꯁꯨꯛ ꯌꯥꯝꯕ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤ ꯃꯩꯇꯩꯒꯤ ꯃꯃꯤꯡꯗ ꯂꯣꯏꯅ ꯊꯣꯜꯂꯝꯃꯦ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕꯁꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯕꯤꯁꯅꯨ ꯒꯣꯁꯥꯏꯒꯤ ꯏ ꯑꯣꯏꯈ꯭ꯔꯕ ꯄꯥꯝꯍꯩꯕꯒꯤ ꯃꯇꯝꯗꯒꯤ
ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯒꯟꯕꯅꯤꯋꯥꯁ ꯀꯧꯕ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯠꯁꯥꯏ ꯚꯥꯔꯠꯁꯥꯏ ꯃꯔꯥꯝꯕ ꯑꯗꯩ ꯕꯩꯒꯆꯟꯗ꯭ꯔ ꯀꯣ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡꯁꯤꯡꯁꯦ ꯂꯕꯅ ꯆꯟꯗ꯭ꯔ ꯆꯟꯗ꯭ꯔ ꯇꯥꯔꯛꯏꯁꯦꯀꯣ ꯃꯙꯨꯆꯟꯗ꯭ꯔ ꯆꯧꯔꯖꯤꯠ ꯑꯗꯩ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯔꯖꯤꯠ ꯑꯗꯩ ꯒꯝꯚꯤꯔ ꯁꯤꯡ ꯖꯣꯏ ꯁꯤꯡ ꯖꯗꯨ ꯁꯤꯡ ꯔꯘꯕ ꯁꯤꯡ ꯚꯗ꯭ꯔ ꯁꯤꯡ ꯒꯝꯚꯤꯔ ꯁꯤꯡ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖ ꯅꯔꯁ ꯁꯤꯡ ꯗꯦꯕꯦꯟꯗ꯭ꯔ ꯁꯤꯡ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯑꯗꯨꯁꯨ ꯅꯦꯛ ꯄꯥꯜꯂꯤꯀꯣ ꯁꯨꯔꯆꯟꯗ꯭ꯔ ꯀꯨꯂꯆꯟꯗ꯭ꯔ ꯁꯨꯔꯆꯥꯟ ꯑꯗꯒꯤ ꯑꯃꯗꯤ ꯕꯣꯙꯆꯟꯗ꯭ꯔ ꯂꯥꯁꯀꯤ ꯄꯣꯠꯁꯤꯡ ꯀꯧꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯤꯡꯁꯤꯡꯁꯦ ꯍꯦꯛ ꯃꯌꯥꯝꯒꯤ ꯍꯦꯛ ꯏꯆꯪꯕ ꯍꯧꯈꯤꯕꯗꯒꯤ ꯃꯤ ꯃꯃꯤꯡꯁꯦ ꯅꯤꯡꯊꯧꯒꯤ ꯍꯦꯛ ꯃꯃꯤꯡ ꯐꯥꯎꯕ ꯂꯣꯏꯅ ꯃꯌꯥꯝ ꯊꯣꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏꯁꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯌꯥꯝꯒꯤ ꯏꯁꯦ ꯆꯪꯗꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯦꯡꯅ ꯇꯁꯦꯡ ꯂꯩꯔꯝꯕ ꯑꯩꯈꯣꯏꯁꯦ ꯏꯌꯥꯝꯕ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯗ ꯆꯥꯕꯗꯒꯤ ꯊꯛꯄꯗꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔ ꯔꯤꯂꯤꯖꯟ ꯄꯨꯝꯅꯃꯛꯁꯦ ꯍꯣꯡꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯆꯠꯅꯕꯤ ꯑꯃ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯄꯣꯠꯁꯦ ꯆꯠꯅꯕꯤ ꯃꯌꯥꯝ ꯌꯥꯝꯁꯤꯜꯂꯦꯕ ꯁꯤꯃꯛꯅꯦꯕ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯀꯥꯔꯤꯕ R.K. ꯔꯟꯖꯟꯅꯁꯨ ꯊꯝꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯅꯝ ꯑꯥꯁꯨꯗꯤ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯅꯝ ꯑꯥꯁꯨꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯊꯣꯛꯇꯕ ꯄꯪꯁꯤꯟꯕ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯌꯥꯟ ꯆꯪꯈꯤꯕꯗꯒꯤ ꯀꯩꯒꯤꯅꯣ ꯏꯌꯥꯟ ꯆꯪꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯊꯣꯛꯇꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯊꯣꯛꯀꯗꯕ ꯋꯥꯈꯜꯗꯨꯗꯤ ꯑꯃꯈꯛꯇꯪ ꯈꯟꯒꯗꯕ ꯋꯥꯈꯜ 5 6 7 8 9 ꯊꯣꯛꯍꯜꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯁꯦ ꯍꯤꯟꯗꯨ ꯆꯠꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯁꯦ ꯏꯁꯂꯥꯝ ꯆꯠꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯁꯂꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯁꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯨꯙꯤꯁ ꯆꯠꯄꯅ ꯕꯨꯙꯤꯁꯀꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯠꯅꯕꯤ ꯂꯣꯏ ꯇꯣꯉꯥꯜꯂꯦ ꯃꯥꯒꯤ ꯆꯠꯅꯕꯤ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯛꯆꯥ ꯐꯤꯖꯦꯠ ꯐꯥꯎꯕ ꯈꯦꯠꯅꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈꯨꯖꯣꯛꯃꯨꯛꯇ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕꯁꯤꯗ ꯈꯨꯖꯣꯛꯇ ꯇꯥꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯔ ꯑꯁꯤꯅ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯈꯛꯇ ꯆꯠꯇꯗꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯀꯌꯥ ꯑꯃ ꯂꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯃꯌꯥꯝ ꯈꯦꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯤ ꯑꯗꯨ ꯋꯥꯈꯜ ꯑꯃꯈꯛꯇ ꯈꯟꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯁꯦ ꯑꯅꯝ ꯑꯁꯨꯕ ꯃꯁꯥꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯈꯤꯇꯪ ꯈꯟꯅꯅꯕ ꯍꯧꯕ ꯃꯇꯨꯡꯗ ꯈꯟꯅꯕ ꯑꯣꯏꯅ ꯊꯣꯛꯄ ꯗꯤꯁꯀꯁꯟ ꯍꯥꯏꯅ ꯆꯠꯄ ꯈꯟꯅꯖꯦꯅ ꯆꯠꯄ ꯑꯗꯨꯒ ꯈꯟꯅꯔ ꯍꯩꯌꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯋꯥꯈꯜꯗꯨ ꯃꯥꯟꯅꯛꯇꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯤꯟꯗꯨꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯇꯧꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯃꯇꯝꯗ ꯃꯗꯨ ꯍꯤꯟꯗꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯥꯗ꯭ꯔꯦ ꯁꯤ ꯆꯠꯅꯕꯤꯁꯤ ꯈꯦꯠꯅꯕꯗꯨ ꯁꯥꯎꯅꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯍꯨꯜꯂꯨꯕꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯉꯁꯤꯗꯒꯤ ꯆꯍꯤ 5 10ꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯒꯦ ꯍꯥꯏꯕꯗꯤ ꯐꯒꯠꯂꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯐꯒꯠꯂꯛꯇꯕ ꯍꯥꯏꯕ ꯑꯃ ꯆꯞ ꯆꯥꯕ ꯃꯨꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯈꯠꯂꯛꯄ ꯍꯥꯏꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯌꯦꯅ ꯃꯌꯥꯝ ꯊꯥꯅꯔꯤꯁꯦ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯃꯌꯥꯝ ꯑꯃ ꯂꯧꯔꯨꯕꯗꯒꯤ ꯌꯥꯝꯅꯔꯤꯕ ꯈꯨꯖꯣꯛ ꯈꯔꯁꯤꯅ ꯂꯥꯏꯅꯤꯡ ꯃꯌꯥꯝ ꯂꯧꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯍꯨꯟꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯍꯨꯟꯈꯤꯕꯁꯨ ꯂꯩꯇꯦ ꯍꯨꯟꯁꯨ ꯍꯨꯟꯒꯨꯝꯁꯤ ꯃꯤꯒꯤ ꯂꯥꯏꯅꯤꯡ ꯍꯨꯟꯕ ꯑꯩꯈꯣꯏꯒꯤ ꯏꯊꯤꯛ ꯅꯠꯇꯦ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯍꯨꯟꯕ ꯉꯥꯡꯕ ꯑꯩꯈꯣꯏꯒꯤ ꯏꯊꯤꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯂꯥꯏꯅꯤꯡ ꯆꯠꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗ ꯀꯔꯤ ꯃꯥꯡꯉꯛꯄ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯗ ꯀꯔꯤ ꯃꯥꯡꯉꯛꯄ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯨꯞꯇ ꯀꯔꯤ ꯃꯥꯡꯍꯜꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯛꯇ꯭ꯔꯕꯁꯨ ꯏꯃꯥꯡꯗ ꯑꯗꯨꯝ ꯇꯥꯕ ꯂꯩꯕ ꯋꯥꯐꯝꯅꯤꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯌꯦꯛ ꯁꯂꯥꯏꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖ ꯀꯨꯃꯥꯔꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯒꯦ ꯍꯥꯏꯕꯁꯤꯀꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯒꯤ ꯌꯨꯝꯅꯥꯛꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯃꯤꯡ ꯑꯣꯏꯅ ꯑꯩ ꯉꯁꯥꯏ ꯁꯤꯔꯤꯕ ꯌꯨꯝ ꯀꯥꯟꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯊꯣꯛꯈꯤꯕꯀꯣ ꯁꯨꯃꯥꯏꯅ ꯌꯨꯝꯅꯥꯛꯁꯤꯡ ꯑꯁꯤ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯔꯥꯖ ꯀꯨꯃꯥꯔ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯌꯦꯡꯊꯤꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯁꯥꯎꯒꯗꯧꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯏꯌꯥꯟꯁꯤꯡ ꯑꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯌꯥꯟꯅꯣ ꯑꯩꯈꯣꯏꯗ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯡꯕ ꯌꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯌꯦꯡꯁꯤ ꯉꯁꯤꯃꯛ ꯀ꯭ꯋꯤꯟ ꯑꯦꯂꯤꯖꯥꯕꯦꯊ ꯇꯨ ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯦ ꯀꯥꯏꯗꯒꯤꯅꯣ ꯄ꯭ꯔꯤꯟꯁ ꯐꯤꯂꯤꯞꯁꯦ ꯃꯥꯁꯤ ꯏꯪꯂꯦꯟ ꯃꯆꯥ ꯅꯠꯇꯦ ꯃꯥꯁꯤ ꯏꯪꯂꯦꯟ ꯃꯆꯥ ꯅꯠꯇꯦ ꯀꯩꯅꯣ ꯃꯆꯥꯅ ꯃꯥꯁꯤ ꯒ꯭ꯔꯤꯁ ꯃꯆꯥ ꯑꯗꯣ ꯒ꯭ꯔꯤꯁ ꯃꯆꯥ ꯃꯍꯥꯛꯅ ꯏꯪꯂꯦꯟꯒꯤ ꯅꯨꯄꯤꯗꯣ ꯂꯧꯔꯒ ꯃꯍꯥꯔꯥꯅꯤ ꯂꯧꯔꯒ ꯃꯥ ꯏꯪꯂꯦꯟꯗ ꯂꯩ ꯃꯗꯨꯅ ꯀꯔꯤꯁꯨ ꯃꯈꯣꯏ ꯏꯪꯂꯦꯟꯗ ꯑꯀꯥꯏꯕ ꯄꯤꯗꯦ ꯍꯥꯏꯕꯗꯤ
Mahaki masa adu yan sangkabne asembe hai nupi duna ingedi nupi ujo taga su Greece adu atau country mo ibanina atau country yan sangkabne makoni lai ko pawa karino makoni yan sangin taga su their religion is only one Christian sine ko yi go yawas yan sangkre Greece ki sangkre ingedi bidula ingedi maharani Queen Elizabeth aduda adubu Maki sadana da do madula ya hai nasu yan sang le hai nasu maki sadana da Charles ko Prince of Wales Charles maki masana do Charles ki masa dunia hujud na ka lai sina kai ona Harry Prince Harry no hujud na na da mongi ko ko ni do ga adu ye ho adu mo yan sang le hai na mo bi British mud da ra mud de tai no ai ka na Christianity follow ko na akwai na haizanin bani matang ni phong soi ka to sawe ya de sigo an do laman an laman sina do ni phong do ana ching so ga ma bi soi ka akwai na haizanin ni matang adu ni phong aduna akwai sada no gas akwai isi isan iman do mayam sigo mo ko de pi duna lo ko ma na ta ra su le na ta su mayam sina adu akwai ni lai ni se sana mai lai sa na ta ga de akwai su yan isan ni ta ga su akwai awa ko ya mo sini tham ni so adubu ngasi akoni yengsi RK haga RK sina yuna kuna isamjalaga inthobi sagai na atu RK haga adubu RK sina sida makodi kuma na yama wala la ne masi ne haja kichi ona makodi masani na mombele je ona makodi yuna sina si kai ke hoki ha kanda mayam sin sanga matun bide nauga makoigi mayam sin adu palaga koki masasi adu ma makoi yuna sagai amadi mami ko ko mani akoina masi RK haga makodi apna sawm sai je kai ha makoina makodi pawon nupa de yang mo mayam haja ta jo imaro da nupi de yang ta ga ni makoi sin adu bide ni ade tadi makoi mite ni na akoina kan ko su kai he makoi yuna sin do le bani na mite i oi bani na makoi sin ta ko je ko su kai ni ha akoina sumaina kan mina se masih RK na hai na akoina ta mian isang hai na akoina masih ko sumaina makoi bu tuan mo da thambina ko na wasina maram ko ga bamin sin suzu akoina makoi bu tuan i ama yan sang ta thambina maram ko ga makoi lainin ko akoina hindu cha ya no saw maram ko ga makoi ko yin thina mo ko adubu makoi ko pamina ro wakan tamina ro isami na koi sin se sumaina ho ki ba ta ga su na koi iman ko si sen na mo tani mite na tani matam adu dan aku nak pergi lain sisa dalam tak ada di masa ini email dia minta nak kalau pergi nak ada cuba dah adu nak madu matam itu minggu sendiri aswan beri hai dapat siang hai dapat madu puna madu kami nak madu nak kalau pakai madu mesti nak pun dapat aku yang nasi kekir kalau saya pun selalu nasi itu soal itu lama aku di siang sungai ba yaumi nari ba madu mampu nak mesti kami nak ba asumba hak aku kita mau pergi siapa yang nasi dia pergi ya nenek itu pun selalu selalu